ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯣ ꯑꯩꯒꯤ ꯃꯤꯡꯅ ꯊꯔꯣ ꯁꯪꯕꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯕꯨꯗꯤ ꯏꯅꯦ ꯊꯔꯣ ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯕꯅꯤ꯫ ꯃꯈꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯆꯠꯂꯨꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯃꯥ ꯏꯄꯦꯝꯃ, ꯍꯟꯗꯛꯇ ꯂꯥꯛꯈꯤꯕ ꯃꯧ ꯅꯍꯥꯗꯣ ꯃꯥꯅ ꯇꯧꯍꯧꯕ ꯁꯞꯇ꯭ꯔꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯃꯤ? ꯂꯥꯏꯃ ꯏꯆꯤꯟ ꯊꯤ ꯍꯥꯏꯅꯤ꯫ ꯀꯟꯈ꯭ꯔꯦꯗ ꯃꯆꯤꯟꯗꯣ꯫ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕ ꯆꯟꯅꯔꯣꯏ ꯃꯥ, ꯁꯨꯛꯆꯟ ꯍꯦꯛ ꯆꯟꯅꯔꯣꯏꯀꯣ꯫ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯜꯂꯤ꯫ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯇꯧꯕ ꯇꯣꯝꯕꯤꯔꯩꯒ ꯍꯦꯛ ꯃꯥꯌꯣꯛꯅꯩ꯫ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ, ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯂꯤꯕ꯭ꯔꯣ ꯅꯪꯕꯣ? ꯂꯥꯛꯑꯝꯃꯤꯅꯦ ꯊꯔꯣ꯫ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯍꯪꯒꯦ ꯍꯥꯏꯗꯅ ꯄꯤꯔꯛꯇ꯭ꯔꯕꯣ? ꯀꯩꯅꯣꯗ, ꯆꯦꯔꯪꯗ ꯌꯣꯝꯁꯤꯟꯗꯨꯅ ꯈꯔ ꯂꯩꯈꯤꯕꯅꯤꯗ꯫ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯂꯩꯇ꯭ꯔꯦꯌꯦ꯫ ꯑꯗꯨꯗ ꯊꯣꯛꯂꯛꯑꯕ꯫ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯍꯦ, ꯃꯁꯤꯃꯁꯨ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯌꯦ꯫ ꯊꯔꯣ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡ ꯃꯧꯅꯥꯎꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯄꯨꯛꯆꯦꯜ ꯑꯃ ꯂꯣꯏꯅ ꯇꯧꯅꯔꯦ꯫ ꯃꯕꯨꯛ ꯌꯥꯝꯅ ꯐꯅꯗ꯭ꯔꯦ, ꯏꯃꯧꯁꯨ ꯃꯉꯥꯏ, ꯃꯤꯒꯤ ꯃꯃꯧꯁꯨ ꯃꯉꯥꯏ꯫ ꯑꯗꯨꯅꯤꯅꯦꯍꯦ꯫ ꯐꯔꯦ, ꯑꯩꯅ ꯑꯣꯏꯅ ꯍꯌꯦꯡꯗꯣ ꯊꯤꯜꯂꯛꯂꯒꯦ꯫ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯊꯔꯣ, ꯀꯅꯥꯗꯒꯤꯅꯣ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯂꯨꯔꯒꯦ ꯑꯩ꯫ ꯅꯪꯒꯤꯁꯤꯕꯨ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯦ? ꯁꯥꯎꯗꯦꯗ ꯁꯥꯎꯗꯦꯗ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯁꯠꯂꯩꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯊꯔꯣ ꯁꯪꯕꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯉꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯏ꯫ ꯍꯩ ꯁꯛꯍꯦꯟꯕꯤ, ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ꯫ ꯍꯩ ꯇꯥꯔꯕ꯭ꯔꯥ? ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯁꯛꯍꯦꯟꯕꯤꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯍꯧꯖꯤꯛꯅꯅꯦ ꯇꯣꯝꯕꯤꯔꯩꯗꯨ ꯂꯥꯛꯑꯝꯕ꯭ꯔꯥ? ꯆꯪꯂꯛꯑꯝꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ꯫ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ? ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦꯅ꯫ ꯍꯩ ꯅꯆꯤꯟ ꯊꯤꯅꯨ꯫ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯪꯅ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯌꯦꯌꯦ꯫ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ? ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯏꯃꯥ, ꯃꯤꯅ ꯍꯦꯛꯇ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯂꯩ ꯂꯩ ꯍꯥꯏꯗꯅ ꯄꯤꯊꯣꯛꯀꯗ꯭ꯔꯕ? ꯃꯤꯅ ꯍꯪꯕꯗ ꯄꯪꯄꯤꯗ ꯄꯤꯊꯣꯛꯀꯗꯕ ꯁꯛꯍꯦꯟꯕꯤꯗꯤ ꯅꯠꯇꯦ ꯑꯩ꯫ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯍꯦ, ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤ꯫ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯁꯤ꯫ ꯏꯁ, ꯏꯃꯥꯗꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯅꯥꯒꯤ ꯃꯤꯒꯤ ꯑꯔꯩꯕ ꯃꯤꯋꯥ ꯃꯈꯩ ꯂꯣꯏꯅ ꯉꯥꯡꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯅꯦ꯫ ꯍꯣ ꯑꯗꯨ ꯑꯣꯏꯗꯤꯅꯦ, ꯑꯩꯉꯣꯟꯗꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯀꯔꯤꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯈꯨꯠꯇꯨꯅ ꯊꯤꯟꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯃꯗꯕꯨ ꯑꯁꯤ ꯌꯧꯅ ꯃꯆꯤꯟ ꯈꯨꯝꯕ ꯉꯝꯕ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ꯫ ꯍꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯦ꯫ ꯁꯛꯍꯦꯟꯕꯤ ꯑꯩꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯀꯩ ꯀꯥꯟꯗꯕꯗ ꯑꯩꯕꯨ ꯃꯇꯝ ꯍꯦꯛ ꯃꯥꯡꯍꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯦꯠꯂꯩꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯃꯍꯥꯛ ꯊꯨꯅ ꯆꯪꯈꯤ꯫ ꯊꯔꯣ ꯁꯪꯕꯤꯅ ꯃꯥꯕꯨ ꯌꯦꯡ ꯃꯊꯃꯣꯏꯗ ꯆꯥꯛꯅ ꯍꯥꯏꯖꯍꯧꯏ꯫ ꯃꯁꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯂꯩꯃꯤꯟꯅꯕꯗ ꯌꯥꯝꯅ ꯂꯨꯗꯧꯔꯤ ꯃꯁꯤ꯫ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯅꯣꯡꯃ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯅꯤꯈꯛ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯕꯅꯤ꯫ ꯋꯥꯍꯩꯅ ꯑꯣꯏꯅ ꯀꯟꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯂꯥꯎꯅꯔꯝꯕꯅꯤ꯫ ꯆꯤꯟꯅ ꯈꯛꯇ ꯂꯥꯎꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯗꯨꯅ ꯍꯦꯛꯇ ꯈꯠꯅꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯁꯝꯁꯨ ꯀꯟꯅ ꯐꯣꯏꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ, ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯅꯪꯅꯤꯅꯦ, ꯅꯪ! ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯅꯀꯣꯛꯇ ꯍꯧꯔꯤꯕ ꯅꯁꯝꯁꯤꯡ ꯑꯁꯦ ꯁꯤꯟ ꯅꯥꯟꯅ ꯂꯣꯏꯅ ꯐꯣꯏꯇꯠꯀꯗꯕꯅꯤ꯫ ꯑꯃꯗꯨꯅ ꯑꯃꯨꯛ, ꯍꯣ ꯅꯪꯅ ꯉꯝꯂꯒꯅꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯌꯨ, ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯒꯤ ꯁꯝꯁꯤꯡꯁꯦ ꯂꯣꯏꯅ ꯐꯣꯏꯒꯦ꯫ ꯃꯤ ꯑꯃꯠꯇꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯏꯅꯦ ꯊꯔꯣꯅ ꯁꯣꯔꯣꯛ ꯃꯌꯥꯗ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯍꯩ, ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯒꯦ ꯍꯥꯏꯔꯕꯁꯨ ꯃꯆꯤ ꯃꯔꯨꯝꯗ ꯈꯠꯅꯨ, ꯑꯗꯨꯁꯨ ꯅꯠꯇꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯠꯅꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏꯕꯣ꯫ ꯍꯩꯃꯥ, ꯊꯥꯗꯣꯛꯅꯗꯦꯅꯦ ꯃꯁꯦ, ꯊꯥꯗꯣꯛꯅꯧ ꯍꯥꯏꯔꯒ꯫ ꯃꯥꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯥꯝꯕ ꯉꯝꯂꯝꯗꯦ꯫ ꯈꯥꯝꯕꯒ ꯑꯃꯠꯇ ꯉꯝꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯃꯤꯁꯨ ꯑꯃꯠꯇ ꯁꯣꯝꯗ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯩ, ꯅꯈꯣꯏ ꯌꯥꯝꯅ ꯈꯠꯅꯅꯤꯡꯂꯕꯅꯤꯅ ꯈꯠꯅꯔꯣ, ꯄꯦꯟꯅ ꯈꯠꯅꯔꯣ, ꯑꯩ ꯌꯦꯡꯒꯦꯀꯣ꯫ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯍꯧꯕ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯃꯊꯨꯟꯗꯨ ꯗꯛ ꯂꯥꯎꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫
ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯁꯨ ꯍꯦꯛ ꯂꯥꯛꯂꯦ ꯈꯠꯅꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯁꯨ ꯍꯦꯛ ꯆꯪꯁꯤꯜꯂꯛꯏ ꯍꯩꯃꯥ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯁꯝꯒꯩꯗꯣ ꯂꯣꯏꯅ ꯁꯤꯠꯅꯥꯅ ꯀꯦꯟꯕ ꯇꯥꯔꯤꯅꯦ ꯅꯈꯣꯏꯕꯣ ꯊꯥꯗꯣꯛꯅꯧꯅꯦꯍꯦ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯏꯅꯦ ꯊꯔꯣꯕꯨ ꯍꯦꯛ ꯎꯔꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯏꯅꯦ ꯊꯔꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯝꯁꯦ ꯐꯣꯏꯅꯗꯨꯅ ꯑꯁꯨꯛ ꯀꯟꯅ ꯈꯠꯅꯔꯒ ꯏꯅꯦꯅ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏꯒ ꯆꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯠꯅꯕꯁꯦ ꯈꯥꯝꯕ ꯌꯥꯗꯕ꯭ꯔꯣ ꯏꯅꯦ ꯊꯔꯣ ꯁꯪꯕꯤꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯑꯩꯅ ꯍꯥꯟꯅ ꯃꯈꯣꯏꯕꯨ ꯈꯠꯅꯕ ꯇꯣꯛꯅꯕ ꯍꯥꯏꯔꯕꯅꯤ ꯈꯥꯝꯂꯕꯅꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯈꯠꯅꯅꯤꯡꯂꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯗ ꯍꯦꯛ ꯈꯠꯅꯍꯟꯕꯅꯤ ꯀꯔꯤꯅꯣ ꯑꯗꯨꯕꯣꯕ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯍꯧꯅꯗꯦꯕ ꯀꯔꯤꯒꯤ ꯍꯧꯅꯗꯅꯤ ꯍꯥꯏꯒꯦꯅꯦ ꯅꯪꯁꯨ ꯐꯝꯂꯣ ꯂꯥꯎ ꯄꯨꯟꯅ ꯍꯦꯛꯇ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥ ꯐꯝꯃꯨꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯝꯊꯕ ꯇꯥꯏ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏ ꯑꯩꯗꯤ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯁꯦ ꯌꯦꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯌꯦꯡꯂꯤꯁꯤ ꯇꯨ ꯁꯣꯔꯣꯛꯂꯣꯝ ꯊꯪꯕ ꯅꯨꯄꯤ ꯑꯁꯤ ꯃꯉꯣꯟꯗ ꯌꯦꯡꯉꯨ ꯃꯥꯅ ꯈꯔ ꯃꯄꯥꯡꯒꯜ ꯀꯟꯕ ꯖꯥꯠꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯈꯔ ꯉꯝꯇꯛꯅ ꯆꯠꯂꯤ ꯏꯕꯦꯝꯃ ꯐꯨꯖꯤꯜꯂꯨꯅꯦ ꯅꯪꯕꯣ ꯅꯈꯨꯠ ꯌꯦꯠꯇꯨꯅ ꯍꯦꯛꯇ ꯆꯤꯡꯉꯨꯅꯦ ꯊꯔꯣ ꯁꯪꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤ ꯃꯥꯗꯤ ꯊꯔꯣ ꯁꯪꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯊꯔꯣ ꯁꯪꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯥꯎꯁꯤꯡꯁꯦ ꯃꯃꯥꯏꯁꯤꯡ ꯑꯁꯤ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯈꯪꯅꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯈꯣꯡ ꯊꯥꯡꯕ ꯑꯁꯤ ꯐꯥꯎꯕꯅꯦ ꯑꯣꯟꯊꯣꯛꯅ ꯀꯤꯅ ꯊꯥꯡꯈ꯭ꯔꯦ ꯆꯠꯄꯗ ꯃꯈꯣꯜ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯤꯅ ꯆꯠꯂꯤꯕ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯏꯅꯦꯝ ꯏꯀꯨꯗꯅꯦ ꯃꯤꯠꯁꯤꯅ ꯍꯪꯒꯠꯅ ꯌꯦꯡꯕ ꯈꯛ ꯉꯝꯂꯨꯗꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯈꯨꯝꯖꯔꯛꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯂꯝꯆꯠ ꯁꯥꯖꯠ ꯊꯛꯁꯤ ꯈꯥꯁꯤ ꯐꯖꯅ ꯈꯪꯗꯕ ꯃꯈꯣꯏꯗꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯧꯔꯛꯄ ꯖꯥꯠꯅꯤ ꯅꯪꯁꯨ ꯈꯪꯖꯤꯜꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯝꯁꯤꯟꯈ꯭ꯔꯦ ꯊꯔꯣ ꯁꯪꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛ ꯈꯜꯂꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯏ ꯍꯣꯏ ꯏꯅꯦ ꯊꯔꯣ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯏꯅꯦ ꯊꯔꯣ ꯁꯪꯕꯤꯅ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯃꯇꯣꯟ ꯀꯩꯗꯧꯔꯦ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯃꯕꯨꯛꯅꯤꯡ ꯂꯩꯇꯥꯗꯦ ꯂꯩꯃꯇꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦ ꯏꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯣ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯍꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯁꯤꯕꯣ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯂꯩꯃꯇꯣꯟ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯆꯍꯤꯗꯨꯕꯨ ꯏꯅꯦ ꯏꯆꯥꯗꯣ ꯆꯍꯤ 13 ꯉꯥꯏꯔꯤꯕꯅꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯏꯆꯥꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯂꯩꯃꯇꯣꯟ ꯍꯦꯟꯅꯁꯨ ꯄꯥꯈꯠꯈꯤꯅꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯄꯥꯈꯠꯈꯤꯅꯨ ꯏꯅꯦ ꯑꯁ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯕ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯔꯣ ꯁꯪꯕꯤꯅ ꯊꯣꯡꯒꯥꯜ ꯊꯣꯛꯄꯗ ꯂꯩꯃꯇꯣꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯨꯄꯥ 3 ꯆꯪꯈꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯃꯥꯅ ꯍꯥꯏꯖꯩ ꯏꯁ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯃꯃꯤꯠꯇ ꯀꯥꯛꯄꯗ ꯉꯥꯏꯔꯤ ꯅꯨꯄꯥꯗꯒ ꯆꯦꯜꯂꯗꯅ ꯀꯔꯤ ꯍꯥꯏꯕ ꯆꯍꯤ 13 ꯁꯨꯔꯦ ꯍꯥꯏꯕ ꯃꯋꯨꯟꯁꯨ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏꯒꯨꯝꯕꯅ ꯆꯦꯟ ꯆꯣꯡꯕꯒꯤ ꯃꯇꯝꯗꯣ ꯍꯥꯏꯕꯅꯤꯗ ꯈꯨꯠꯁꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯦꯡ ꯆꯠꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯒ ꯑꯣꯏꯔꯝ ꯁꯤꯈꯩ ꯐꯨꯒꯗꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯇꯧꯅꯔꯤꯕ ꯑꯁꯤꯕꯨ ꯇꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯩ ꯍꯣ ꯂꯩꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯆꯍꯤ 13 ꯉꯥꯏꯔꯤꯕꯗꯣ ꯉꯔꯥꯡ ꯆꯦꯜꯂꯦꯌꯦ ꯑꯗꯨꯒꯤꯅꯤ ꯑꯍꯜ ꯈꯔ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯈ꯭ꯔꯤꯕꯗꯣ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏꯅꯦꯍꯦ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯇꯧꯅꯔꯤꯕ ꯑꯁꯤꯕꯣ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨꯕꯨ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯊꯗꯦ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨ ꯇꯣꯝꯕꯤꯔꯦ ꯃꯃꯤꯠꯇ ꯀꯛꯇ ꯉꯥꯏꯔꯤꯕ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤ ꯂꯨꯍꯣꯡꯂꯦ ꯃꯌꯨꯝ ꯄꯥꯜꯂꯦꯅ ꯈꯜꯂꯣꯅꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯊꯕꯛ ꯑꯃꯇꯁꯨ ꯍꯩꯔꯝꯂꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯍꯩꯔꯝꯈꯤꯔꯣꯏ ꯑꯁꯤꯅ ꯀꯔꯝꯅ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯉꯝꯒꯅꯤ ꯇꯣꯝꯕꯤꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯏꯆꯥꯒ ꯑꯣꯏꯔꯝꯃꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯦꯟꯃꯜꯂꯤ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯥꯒꯤ ꯐꯅꯥꯏ ꯑꯣꯏꯅ ꯏꯔꯥꯏ ꯂꯥꯏꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯃꯁꯤꯅꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯄꯨꯝꯕꯁꯦ ꯇꯣꯝꯕꯤꯔꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅ ꯐꯖꯅ ꯃꯆꯥꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯋꯥꯠꯄꯗꯒꯤꯅꯤ ꯃꯃꯥ ꯃꯄꯥꯅ ꯁꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤꯅꯦꯍꯦ ꯑꯗꯨꯅꯤ ꯌꯥꯝꯅ ꯊꯣꯛꯂꯛꯈꯤꯗꯧꯔꯤ ꯑꯁꯤꯒꯨꯝꯕ ꯇꯨꯀꯠꯆꯕ ꯄꯥꯎꯁꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎꯒꯅꯦ ꯍꯦꯛ
ꯄꯤꯔꯛꯁꯅꯨ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯃ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯇꯣꯝꯕꯤꯔꯩ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦꯗ ꯏꯁꯤꯡ ꯌꯥꯝꯅ ꯂꯨ ꯍꯦꯟꯕ ꯈꯣꯡ ꯃꯆꯥ ꯑꯃꯈꯛ ꯂꯩ ꯃꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛꯅ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯌꯦꯞ ꯃꯈꯨꯠꯇ ꯂꯣꯡꯗꯥꯏ ꯄꯥꯏ ꯏꯁꯤꯡ ꯑꯗꯨꯗ ꯈꯣꯟꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯝꯃꯤ ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯟꯕꯤ ꯆꯅꯨꯂꯦꯝꯕꯤ ꯃꯑꯣꯡꯗ ꯃꯇꯧꯗ ꯌꯥꯝꯅ ꯏꯪ ꯇꯞꯆꯩ ꯃꯔꯥꯏꯕꯛꯁꯨ ꯌꯥꯝꯅ ꯊꯤꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯌꯣꯛꯄꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯩ ꯉꯥ ꯐꯥꯕꯁꯨ ꯌꯥꯝꯅ ꯍꯩ ꯃꯍꯥꯛ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯥ ꯀꯌꯥ ꯐꯥꯕ ꯉꯝꯗꯦ ꯉꯥꯂꯛꯇꯦ ꯉꯥꯂꯛꯇꯕ ꯑꯁꯤꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯑꯁ ꯋꯥꯕꯅ ꯂꯣꯏꯔꯦꯗ ꯑꯩꯗꯤ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗꯤ ꯇꯧꯔꯤꯁꯤ ꯑꯃꯨꯛ ꯐꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯉꯁꯤꯗꯤ ꯉꯥꯁꯤꯡꯁꯨ ꯃꯄꯥꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯃꯣꯡꯂꯗ꯭ꯔꯤ ꯌꯨꯝꯗꯕꯨ ꯑꯣꯏꯅ ꯀꯥꯔꯁꯤꯗ ꯏꯇꯥ ꯏꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯜ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯐꯥꯎꯕ ꯌꯧꯕ ꯉꯝꯒꯗꯕ ꯐꯅ ꯌꯥꯝꯅ ꯋꯥꯠꯂꯤ ꯉꯥꯁꯨ ꯐꯥꯗꯦ ꯑꯁꯨꯝꯅ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯕꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯡꯂꯒꯅꯤꯌꯦ ꯏꯇꯥ ꯀꯔꯤꯒꯤ ꯉꯥꯡꯒꯗꯣꯏꯅꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯒꯤ ꯇꯨꯡꯒꯣꯜꯁꯦ ꯊꯟꯀꯣꯛ ꯇꯧꯅ ꯐꯥꯔꯤꯕ ꯑꯗꯨꯗꯤ ꯉꯁꯤ ꯅꯣꯡꯃꯇꯪ ꯉꯥꯂꯛꯇꯕꯒꯤ ꯐꯥꯕ ꯉꯝꯗꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯃꯁꯤꯗ ꯏꯃꯥꯇꯣꯟꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯣ ꯏꯇꯥ ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ ꯏꯇꯥ ꯅꯈꯣꯏ ꯏꯃꯥꯇꯣꯟꯁꯦ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯟꯃꯜꯂꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯅꯪꯕꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯈꯟꯕ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯁꯨꯛ ꯑꯆꯥꯟ ꯃꯤꯔꯥ ナꯏꯕ ꯃꯈꯣꯏꯒꯤ ꯃꯕꯨꯛꯇꯤ ꯏꯇꯥꯅ ꯊꯥꯛꯂꯤꯕꯅꯤ ꯃꯁꯤ ꯃꯈꯣꯏꯅ ꯈꯪꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯔꯝꯈꯤꯅꯤ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯃꯩꯆꯥꯛ ꯈꯪꯕ ꯉꯝꯂꯛꯇꯕ ꯃꯤꯀꯨꯞꯇ ꯏꯇꯥ ꯏꯊꯟꯅꯇ ꯑꯩ ꯁꯤꯖꯈꯤꯅꯤ ꯏꯇꯥ ꯆꯅꯨꯂꯦꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯁꯤ ꯀꯔꯤꯒꯤ ꯏꯇꯥꯅ ꯁꯤꯒꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯇꯥ ꯅꯇꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯅ ꯇꯣꯟꯅ ꯍꯤꯡꯂꯤꯕꯅꯤ ꯏꯃꯥꯇꯣꯟꯒꯤ ꯁꯔꯩꯗ ꯑꯩ ꯋꯥꯅ ꯍꯤꯡꯂꯤ ꯏꯇꯥ ꯌꯥꯔꯦ ꯁꯤꯗꯣꯛꯂꯣ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯌꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯀꯥꯔꯁꯤ ꯉꯥꯁꯨ ꯐꯥꯕ ꯅꯠꯇꯦ ꯌꯨꯝꯗ ꯀꯥꯔꯁꯤ ꯍꯣꯏ ꯀꯥꯔꯁꯤ ꯏꯇꯥ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯈꯠꯂꯤ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯉꯥ ꯀꯌꯥ ꯐꯥꯗꯦ ꯉꯥ ꯀꯌꯥ ꯐꯥꯗꯕ ꯑꯁꯤꯅ ꯆꯅꯨꯂꯦꯝꯕꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯂꯩꯇꯥꯍꯟꯗꯦ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯥꯒꯤ ꯃꯃꯥ ꯊꯥꯔꯤꯛꯇꯨ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯆꯅꯨꯂꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯅꯪ ꯉꯥ ꯐꯥꯕ ꯍꯜꯂꯛꯂꯕ꯭ꯔꯥ ꯀꯗꯥꯏ ꯉꯥꯗꯤ ꯇꯨꯡꯒꯣꯜꯁꯤꯗ ꯊꯝꯃꯨ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯉꯥ ꯂꯧꯕ ꯃꯤ ꯂꯥꯛꯂꯅꯤ ꯆꯅꯨꯂꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯇꯨꯡꯒꯣꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯗꯥꯔꯤꯗ ꯊꯝꯃꯤ ꯊꯥꯔꯤꯛ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯄꯥꯛꯊꯗꯨꯅ ꯇꯨꯡꯒꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯉꯥ ꯀꯌꯥꯝ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯇꯨꯡꯒꯣꯜ ꯃꯅꯤꯡꯗ ꯉꯥ ꯈꯖꯤꯛꯇ ꯅꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ ꯂꯦꯞꯂꯤꯕ ꯆꯅꯨꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯉꯥꯕꯨ ꯑꯁꯤꯈꯛꯇ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯀꯅꯥꯅ ꯍꯧꯅꯒꯦ ꯃꯁꯤ ꯈꯖꯤꯛ ꯑꯁꯤꯅ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯉꯁꯥꯏ ꯌꯨꯛ ꯋꯥꯡꯂꯦꯟꯗꯒꯤ ꯈꯣꯡꯗ ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯅꯠꯇ꯭ꯔ ꯅꯪ ꯉꯥ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ꯭ꯔꯥ ꯅꯪ ꯏꯃꯥꯇꯣꯟ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯤ ꯈꯣꯡ ꯑꯗꯨꯗ ꯉꯥ ꯑꯃꯠꯇꯕꯨ ꯆꯥꯔꯗꯤ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯩ ꯇꯧꯁꯤꯟꯅꯅꯨ ꯉꯥ ꯃꯌꯥꯝ ꯑꯃꯅ ꯁꯧꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯃꯗꯨ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯏꯁ ꯉꯥ ꯂꯩꯇꯦ ꯀꯀꯥꯏꯗꯅ ꯃꯆꯤꯟ ꯈꯨꯝꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯥ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯌꯦ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯉꯥ ꯐꯥꯍꯧꯗꯕꯅꯦꯕ ꯅꯪꯒꯤꯁꯦ ꯏꯃꯥꯇꯣꯟ ꯅꯆꯥ ꯑꯗꯨꯝꯅ ꯈꯛ ꯇꯧꯖꯗꯦ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯊꯥꯔꯤꯛꯇꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯩ ꯇꯧꯁꯤꯟꯅꯅꯨ ꯅꯪꯅ ꯉꯁꯤ ꯑꯁꯤ ꯈꯛꯇ ꯐꯥꯔꯛꯂꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯀꯝꯗꯧꯗꯧꯔꯤꯒꯦ ꯉꯥ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯟꯗꯨꯅ ꯆꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯆꯥ ꯍꯌꯦꯡꯗꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯐꯥꯅꯕ ꯍꯣꯠꯅꯖꯒꯦ ꯃꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯪꯅ ꯅꯇꯥ ꯇꯧꯔꯒ ꯑꯩꯅ ꯊꯥꯖꯒꯅꯤ ꯈꯟꯕ꯭ꯔꯥ ꯍꯩꯆꯤꯟꯊꯤꯕꯤꯌꯦ ꯇꯧꯉꯝꯕꯤꯌꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯄ꯭ꯔꯞ ꯀꯨꯝꯊꯩ ꯂꯦꯞꯂꯤꯕ ꯆꯅꯨꯂꯦꯝꯕꯤꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯍꯩ ꯅꯪꯗ ꯆꯠꯄꯤꯈ꯭ꯔꯣꯅꯦ ꯂꯩꯕꯤꯔꯅꯨ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯔꯒ ꯏꯃꯨꯡ ꯑꯁꯦ ꯃꯤꯋꯥ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯉꯤ ꯆꯠꯄꯤꯈ꯭ꯔꯣ ꯏꯕꯦꯝꯃ ꯁꯤ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯌꯣꯛꯄꯤꯔꯗꯅꯤ ꯌꯨꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯅꯨꯂꯦꯝꯕꯤ ꯃꯁꯥꯗ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯏꯃꯥ ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ
ꯅꯆꯥ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯉꯥ ꯐꯥꯎꯕ ꯄꯨꯔꯤꯕ ꯇꯨꯡꯒꯣꯜꯗꯨꯒꯤ ꯇꯪꯈꯥꯏ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯦ ꯆꯠꯄꯤꯈ꯭ꯔꯣ ꯏꯃꯥ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯃꯁꯤ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯅꯦ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯦ ꯅꯪꯉꯣꯟꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯜꯂꯤ ꯆꯅꯨꯂꯦꯝꯕꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤ ꯐꯔꯦꯅꯤꯅꯦ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯊꯔꯣꯁꯪꯕꯤ ꯁꯨꯃꯥꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯃꯤꯠꯇꯨꯅ ꯎꯍꯧꯔꯤ ꯂꯩꯃꯥꯏꯗ ꯇꯨꯔꯤꯕ ꯆꯅꯨꯂꯦꯝꯕꯤꯕꯨ ꯍꯧꯒꯠꯄꯤ ꯆꯅꯨꯂꯦꯝꯕꯤꯌꯥ ꯁꯦ ꯍꯧꯒꯠꯂꯨ ꯆꯅꯨꯂꯦꯝꯕꯤꯌꯥ ꯅꯤꯅꯦ ꯂꯥꯛꯑꯦ ꯅꯤꯅꯦ ꯁꯦ ꯍꯧꯒꯠꯂꯨ ꯃꯥꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤꯗ ꯑꯣꯠꯄꯤꯕ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯔꯤꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯩ ꯀꯩꯅꯣ ꯀꯔꯤ ꯄꯥꯝꯒꯦ ꯀꯩꯗꯧꯕ ꯁꯤꯗ ꯂꯥꯛꯄꯤꯔꯤꯅꯣ ꯑꯩꯅ ꯂꯥꯛꯅꯤꯡꯅꯦ ꯂꯥꯛꯅꯤ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯝꯅꯦ ꯏꯄꯥꯝ ꯍꯣꯏ ꯏꯄꯥꯝ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯒ ꯏꯅꯝꯃꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗ꯭ꯔꯦ ꯍꯩ ꯆꯤꯡꯒꯟꯕꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃꯅ ꯊꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯥꯖꯠꯇ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯅꯕ ꯑꯣꯏꯔꯦ ꯀꯥꯟꯅꯔꯣꯏ ꯏꯅꯝꯃ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯁꯤꯟꯕꯅꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ ꯑꯁꯨꯛ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥ ꯑꯁꯤꯕꯨ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇꯅ ꯑꯣꯠꯄ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯍꯣ ꯑꯩꯒꯤ ꯏꯊꯧꯅꯦ ꯃꯁꯤ ꯍꯩ ꯍꯤꯡꯆꯥꯕꯤ ꯉꯥꯡꯂꯤꯕ ꯋꯥꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯈꯪꯈꯟꯗꯦꯅꯦ ꯃꯆꯤꯜ ꯑꯁꯤ ꯈꯨꯝꯒꯗꯣꯏꯒꯦ ꯍꯥꯟꯅ ꯍꯦꯛꯇ ꯍꯣꯠꯅꯩꯅꯦ ꯍꯣꯏ ꯍꯤꯡꯆꯥꯕꯤꯅꯦ ꯍꯤꯡꯆꯥꯕꯤ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯃꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯏꯅꯝꯃꯅ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯇꯥꯟ ꯆꯥꯔꯤꯅꯦ ꯆꯅꯨꯂꯦꯝꯕꯤꯁꯦ ꯄꯨꯕꯤꯈ꯭ꯔꯣ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯊꯝꯕꯤꯔꯨꯔꯣ ꯀꯔꯤ ꯍꯥꯏꯕ ꯍꯩ ꯅꯛꯈ꯭ꯌꯥꯇꯣ ꯁꯦꯠꯂꯨꯅ ꯅꯪ ꯃꯇꯨꯡꯗ ꯍꯦꯛ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯐꯨꯒꯦ ꯑꯁꯤꯔꯣ ꯉꯝꯂꯗꯤ ꯐꯨꯔꯣꯅꯦ ꯁꯦ ꯐꯨꯔꯣꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯆꯅꯨꯂꯦꯝꯕꯤꯕꯨ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯍꯜꯂꯣꯏ ꯏꯅꯝꯃꯅ ꯂꯥꯛꯂꯤꯉꯩꯁꯤꯗꯅꯦ ꯄꯨꯕꯤꯈ꯭ꯔꯣ ꯆꯅꯨꯂꯦꯝꯕꯤꯗꯤ ꯀꯞꯇꯨꯅ ꯂꯩꯔꯤ ꯊꯔꯣꯁꯪꯕꯤꯅ ꯀꯟꯅ ꯍꯥꯏꯔꯤ ꯅꯪꯅ ꯀꯔꯤ ꯅꯗꯤꯛ ꯂꯩꯗꯅ ꯏꯆꯥ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯒꯗꯧꯔꯤꯕ ꯃꯅꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯏꯆꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯣꯠꯄ ꯅꯩꯕ ꯍꯦꯛ ꯇꯧꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯍꯩ ꯅꯆꯤꯟꯗ ꯈꯨꯝ ꯆꯅꯨꯂꯦꯝꯕꯤꯕꯨ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯍꯦꯛ ꯂꯩꯔꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯟꯗꯨꯅꯅꯦ ꯅꯪꯕꯨ ꯇꯝꯅꯍꯟꯒꯗꯕꯅꯤ ꯌꯦꯡꯉꯨ ꯀꯔꯤ ꯋꯥꯅꯣꯗ ꯂꯥꯏ ꯇꯤꯟ ꯀꯥꯏꯅ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯆꯅꯨꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯌꯥ ꯀꯔꯤꯁꯨ ꯇꯧꯔꯤꯁꯤ ꯅꯤꯅꯦ ꯂꯩꯔꯤꯁꯤꯗꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯈꯣꯏ ꯀꯅꯥꯃꯇꯅꯅꯦ ꯏꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯃꯇꯤꯛ ꯅꯠꯇꯦ ꯅꯤꯅꯦ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯔꯣꯁꯪꯕꯤ ꯆꯠꯈ꯭ꯔꯦ ꯆꯅꯨꯂꯦꯝꯕꯤ ꯂꯦꯞꯂꯤ ꯊꯥꯔꯤꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯆꯅꯨꯂꯦꯝꯕꯤꯗ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯃꯍꯥꯛ ꯆꯪꯈꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯔꯕ ꯅꯨꯄꯥ ꯈꯣꯃꯩꯗꯨꯅ ꯃꯁꯥꯗꯨ ꯍꯩꯔꯪ ꯇꯨꯔꯪ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯀꯧ ꯀꯧꯏ ꯑꯌꯤꯡꯕꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯝꯇ ꯆꯪꯂꯛꯎꯅꯦ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯔꯔꯣ ꯑꯩ ꯇꯥꯕ꯭ꯔꯥ ꯑꯌꯤꯡꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯛ ꯉꯟꯅ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯗꯨꯝ ꯍꯟꯖꯤꯟꯕꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯀꯗꯥꯏ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯑꯩ ꯍꯤꯗꯥꯛ ꯊꯛꯂꯨꯒꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯩꯇꯦ ꯑꯃꯠꯇ ꯅꯆꯤꯟ ꯊꯤꯅꯨꯅꯦ ꯅꯨꯄꯤ ꯁꯠ ꯄꯤꯔꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯃꯤ ꯂꯣꯏꯅ ꯊꯛ ꯆꯥꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯍꯣ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯑꯣꯏꯅ ꯊꯛꯎ ꯑꯩꯒꯤ ꯈꯨꯠꯇꯗꯤꯅꯦ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯇꯕ ꯌꯥꯔꯣꯏꯅꯦ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯁꯠ ꯄꯤꯔꯣ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯜꯂꯁꯨ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯆꯠꯄꯗꯥꯏꯅꯦ ꯆꯠꯂꯣ ꯂꯧꯊꯣꯔꯣ ꯆꯠꯂꯣ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯆꯠꯄꯤꯈ꯭ꯔꯣ ꯁꯦꯜ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯩ ꯌꯥꯝꯅ ꯊꯛꯅꯤꯡꯂꯕꯅꯤ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯒ ꯋꯥ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯁꯠꯊꯣꯛꯈꯤ ꯈꯣꯃꯩꯅ ꯀꯩꯅꯣ
ꯅꯪꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯤꯗꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯁꯦꯜ ꯄꯤꯔꯛꯀꯣ ꯑꯌꯤꯡꯕꯤ ꯑꯩ ꯁꯥꯎꯔꯨꯔꯅ ꯁꯦꯜ ꯄꯤꯔꯛꯀꯣ ꯍꯥꯏꯕꯅꯦ ꯃꯁꯤ ꯁꯨꯝ ꯆꯠꯈꯤꯅꯤ ꯍꯩ ꯑꯌꯤꯡꯕꯤ ꯐꯃꯨꯡꯂꯣꯝꯗ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯣꯝꯄꯥꯛ ꯑꯗꯨ ꯁꯠ ꯍꯥꯏꯒꯠꯂꯤ ꯃꯇꯥꯡ ꯆꯥꯅ ꯁꯦꯜ ꯈꯔ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯏ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯤꯗꯒ ꯂꯣꯠꯇꯨꯅ ꯊꯝꯂꯗꯅ ꯃꯥꯅ ꯂꯩ ꯈꯪꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯂꯩꯇꯦ ꯀꯥꯏꯅ ꯍꯦꯛꯇ ꯃꯔꯤ ꯌꯦꯠꯂꯦꯕ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯗꯤ ꯄꯦꯟꯅ ꯊꯛꯄ ꯌꯥꯔꯦ ꯑꯌꯤꯡꯕꯤ ꯃꯃꯤꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯄꯤꯔꯛꯑꯣ ꯁꯦꯜꯗꯣ ꯃꯗꯨ ꯂꯧꯕ ꯌꯥꯔꯣꯏꯌꯦ ꯍꯩ ꯀꯔꯤꯒꯤ ꯂꯧꯕ ꯌꯥꯗꯕ ꯂꯩꯅ ꯂꯩꯇꯦ ꯀꯥꯏꯅ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯦꯜꯗꯣ ꯄꯤꯔꯝꯈꯣ ꯍꯥꯏꯕꯅꯦ ꯏꯅꯦ ꯊꯔꯣꯒꯤ ꯁꯤꯡꯈꯤꯅꯕ ꯁꯦꯜꯅꯤ ꯂꯧꯕ ꯂꯥꯛꯂꯅꯤ ꯄꯤꯔꯝꯈꯣ ꯍꯥꯏꯕꯅꯦ ꯑꯩ ꯆꯠꯂꯦ ꯑꯩ ꯈꯪꯗꯦꯀꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯅꯨꯄꯥ ꯁꯦꯜꯗꯣ ꯄꯤꯔꯝꯃꯣ ꯆꯠꯅꯕ ꯍꯣꯠꯅꯔꯛꯏ ꯇꯟꯖꯥꯁꯤꯗ ꯊꯔꯣ ꯁꯪꯕꯤꯗꯨ ꯃꯥꯒꯤ ꯇꯣꯟꯈꯤꯕ ꯁꯦꯜꯗꯨ ꯂꯧꯒꯦ ꯍꯥꯏꯅ ꯍꯦꯛ ꯂꯥꯛꯏ ꯏꯃꯨꯡꯗꯒꯤ ꯂꯥꯎꯅꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯍꯦꯛ ꯇꯥꯏ ꯑꯌꯤꯡꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡꯗ ꯂꯥꯎꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯅꯦ ꯊꯔꯣ ꯎꯕꯗ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯁꯦꯜ ꯍꯥꯏꯕꯗꯨ ꯂꯩꯔꯕ ꯅꯠꯇ꯭ꯔꯥ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯁꯤꯡꯂꯒꯦ ꯍꯥꯏꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯑꯩꯅ ꯊꯝꯕꯅꯤ ꯑꯗꯨꯗ ꯃꯁꯤꯒꯤ ꯌꯣꯡꯅꯥꯎ ꯑꯁꯤꯅ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯄꯤꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯈꯣꯃꯩ ꯑꯗꯨ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯩ ꯃꯗꯨꯗ ꯊꯔꯣ ꯁꯪꯕꯤꯅ ꯈꯣꯃꯩꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯈꯣꯃꯩꯁꯨ ꯂꯦꯞꯇꯨꯅ ꯏꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕꯔꯅꯦ ꯅꯠꯇꯨ ꯅꯆꯥꯒꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯑꯃꯨꯛ ꯆꯠꯈꯤꯕ ꯃꯇꯝꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯎ ꯍꯥꯏꯕ ꯈꯛ ꯌꯥꯔꯣꯏꯗꯕꯅꯤ ꯅꯪ ꯃꯁꯤ ꯈꯪꯗꯕꯔꯣ ꯏꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯤ ꯁꯦꯜ ꯇꯥꯜꯂꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯁꯦꯜ ꯍꯨꯔꯥꯟꯗꯅ ꯍꯤꯗꯥꯛ ꯊꯛꯂꯤ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕꯔꯥ ꯍꯥꯏꯕ ꯏꯅꯦ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯤꯗꯥꯛꯇꯤ ꯊꯛꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯅꯥꯆꯣꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯝꯗꯨꯅ ꯃꯍꯥꯛ ꯁꯠ ꯆꯠꯈꯤ ꯑꯌꯤꯡꯕꯤꯅ ꯂꯥꯍꯧꯋꯤ ꯉꯥꯏꯈꯨꯋꯣ ꯁꯦꯜꯗꯣ ꯄꯤꯔꯝꯈꯣ ꯍꯥꯏꯕꯅꯦ ꯇꯥꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ ꯊꯔꯣ ꯁꯪꯕꯤꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯃꯈꯣꯏꯅ ꯉꯥꯎꯕꯗꯤ ꯑꯁꯤꯅꯤꯅꯦꯍꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯉꯥꯎꯔꯒꯅ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯨꯗꯨꯅ ꯋꯥꯔꯛꯄꯤꯕ ꯏꯅꯦ ꯃꯁꯤꯗꯅꯤꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯕ ꯍꯥꯏꯔꯤꯕꯁꯦ ꯏꯅꯦ ꯐꯔꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯣꯟꯅ ꯁꯤꯡꯂꯨ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤ ꯑꯁꯨꯝꯅ ꯅꯈꯣꯏ ꯂꯩꯕꯗꯤ ꯈꯛ ꯆꯨꯝꯂꯣꯏꯀꯣ ꯉꯥꯎꯔꯤꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯅꯪꯅ ꯀꯟꯅ ꯑꯃꯨꯛꯇ ꯍꯣꯠꯅꯧ ꯏꯅꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯦ ꯃꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯅꯦ ꯍꯥꯏꯍꯩꯗꯦꯅꯦꯍꯦ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯄꯤ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯑꯩ ꯑꯊꯨꯕꯗ ꯁꯤꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯁꯪꯕꯤ ꯆꯠꯈ꯭ꯔꯦ ꯑꯌꯤꯡꯕꯤꯅ ꯇꯞꯅ ꯍꯥꯏꯖꯍꯧꯋꯤ ꯏꯅꯦꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯄꯨꯔꯣꯏꯕꯅ ꯐꯠꯂꯨꯗꯕꯅꯅꯤꯀꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯆꯨꯏ ꯊꯔꯣ ꯁꯪꯕꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇ꯭ꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯍꯥꯛ ꯐꯝꯗꯨꯅ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨ ꯌꯦꯡꯂꯤ ꯋꯥ ꯂꯥꯎꯅ ꯆꯨꯔꯤꯕ ꯅꯣꯡꯒꯤ ꯇꯟꯊꯥꯗꯨꯅ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯏ ꯆꯨꯔꯤꯕ ꯅꯣꯡꯗꯨꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯃꯆꯤꯜꯗꯨꯗ ꯍꯥꯏꯖꯩ ꯅꯨꯃꯤꯠꯇꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯣꯡꯂꯛꯇꯨꯗ ꯂꯨꯍꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯈꯤꯕꯗꯨ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯂꯩꯈꯣꯝꯅ ꯍꯦꯛꯇ ꯄꯨꯡꯇꯩ ꯇꯩꯅꯈꯤꯕꯗꯨ ꯃꯗꯨꯗ ꯇꯣꯝꯕꯤꯔꯩꯒ ꯊꯣꯏꯅꯨꯒꯅ ꯀ꯭ꯋꯥ ꯃꯍꯤ ꯆꯣꯡꯉꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯦꯛꯇ ꯈꯠꯅꯈꯤꯕꯗꯨ ꯂꯨꯍꯣꯡꯐꯝꯗꯅꯤ ꯅꯣꯡꯁꯨ ꯆꯨꯔꯤ ꯅꯣꯡ ꯆꯨꯔꯕꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨꯗꯤ ꯀꯥꯏꯗꯅ ꯃꯈꯥꯗꯨꯝ ꯆꯠꯊꯔꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯂꯩ ꯀꯣꯏꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤ ꯊꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯧꯔꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯗꯧꯔꯤꯗ ꯅꯣꯡ ꯑꯁꯤꯁꯨ ꯍꯥꯡꯗꯦ ꯈꯔꯕꯨꯗꯤ ꯄꯥꯊꯈ꯭ꯔꯦ ꯂꯩꯈꯣꯝ ꯃꯔꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯈꯣꯡ ꯈꯨꯠꯇꯩ ꯍꯦꯟꯗꯣꯛꯇꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯂꯩꯈꯣꯝ ꯇꯩꯕ ꯇꯥꯔꯦ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯁꯤ ꯑꯍꯟꯕꯅꯦ ꯍꯥꯏꯕꯅꯤ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤ ꯍꯦꯛ ꯁꯦꯠꯆꯔꯨꯕꯅ ꯍꯥꯏꯕꯗꯨ ꯌꯧꯋꯤꯗ ꯑꯩꯍꯥꯛ ꯊꯔꯣ ꯁꯪꯕꯤꯁꯨ ꯌꯥꯎꯔꯤ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏꯔꯤ ꯍꯣ ꯇꯣꯝꯕꯤꯔꯩ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯊꯤꯟꯕ ꯌꯥꯎꯒꯗꯧꯔꯤꯕ꯭ꯔꯣ
ꯍꯣ ꯌꯥꯎꯗꯧꯔꯤ ꯌꯥꯎꯗꯕꯁꯨ ꯌꯥꯗꯕ ꯑꯩꯁꯦ ꯅꯣꯡꯂꯛꯁꯤꯗ ꯅꯨꯄꯤ ꯊꯤꯟꯕ ꯌꯥꯎꯕ ꯇꯥꯔꯤ ꯑꯩꯗꯤ ꯆꯠꯂꯔꯣꯏꯁꯤꯔ ꯍꯥꯏꯅꯕꯨ ꯈꯜꯂꯤ ꯅꯣꯡꯂꯛꯁꯤꯗ ꯌꯥꯝꯅ ꯇꯜꯂꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯊꯣꯏꯅꯨꯅ ꯃꯌꯥꯗ ꯆꯥꯔꯤꯕ ꯀ꯭ꯋꯥ ꯑꯗꯨꯒꯤ ꯃꯍꯤꯗꯨ ꯅꯥꯀꯜꯗ ꯍꯦꯛ ꯄꯤꯠ ꯀꯝꯊꯣꯛꯏ ꯃꯗꯨꯗ ꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯈꯔ ꯇꯣꯝꯕꯤꯔꯩꯒꯤ ꯃꯈꯣꯡꯗ ꯍꯦꯛ ꯆꯣꯡꯉꯤ ꯃꯗꯨꯗ ꯇꯣꯝꯕꯤꯔꯩꯅ ꯊꯣꯏꯅꯨ ꯅꯃꯤꯠꯇꯣ ꯈꯔ ꯈꯔ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯀ꯭ꯋꯥ ꯃꯍꯤ ꯂꯣꯏꯅ ꯆꯣꯡꯂꯦ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯕꯅꯣ ꯏꯆꯦ ꯀ꯭ꯋꯥ ꯃꯍꯤꯁꯦ ꯆꯣꯡꯂꯦ ꯍꯥꯏꯕꯅꯤꯅꯦ ꯀ꯭ꯋꯥ ꯃꯍꯤ ꯑꯣꯏꯔꯝꯃꯣꯏ ꯅꯣꯡ ꯇꯥꯕꯁꯤꯗ ꯅꯣꯡꯂꯤꯛ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥꯗ ꯃꯆꯤꯜ ꯊꯤꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯥꯅ ꯀ꯭ꯋꯥ ꯃꯍꯤ ꯀꯥꯝꯊꯣꯔꯛꯄꯗ ꯆꯣꯡꯂꯒ ꯅꯠꯂꯝꯃꯣꯏ ꯍꯥꯏꯕꯅꯤ ꯏꯆꯦ ꯀꯩꯅꯣꯃ ꯇꯧꯏꯅ ꯏꯆꯦ ꯅꯪꯗꯤ ꯍꯥꯏ ꯅꯆꯤꯟ ꯊꯤꯅꯨ ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯕ ꯃꯤꯔꯣ ꯍꯦꯔ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯁꯤꯗ ꯀꯔꯤꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯕ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯎꯅꯗꯨꯅ ꯈꯟꯅꯔꯛꯏ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯥꯎꯅꯗꯨꯅ ꯈꯠꯅꯔꯤ ꯃꯗꯨꯗ ꯊꯔꯣ ꯁꯪꯕꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯔꯤꯕꯗꯨ ꯃꯤꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯩꯊꯣꯏꯅꯨ ꯅꯪꯅ ꯑꯉꯥꯡꯅꯤ ꯈꯔ ꯍꯜꯂꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯍꯜ ꯑꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯍꯩꯊꯣꯏꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ ꯊꯣꯏꯅꯨ ꯂꯥꯎꯕ ꯂꯦꯞꯇꯦ ꯇꯣꯝꯕꯤꯔꯩꯅ ꯃꯁꯤꯒꯤ ꯉꯥꯈꯥꯁꯦ ꯌꯥꯝꯅ ꯉꯝꯗꯧꯔꯤ ꯃꯆꯤꯜ ꯑꯁꯤ ꯀꯕꯣꯛ ꯄꯣꯛꯄꯗꯨ ꯃꯉꯥꯏꯅꯦ ꯍꯩ ꯇꯧ ꯉꯝꯕꯤ ꯑꯁꯨꯛ ꯉꯝꯕ ꯅꯨꯄꯤ ꯍꯣ ꯉꯝꯃꯦ ꯈꯔ ꯉꯝꯃꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯊꯔꯣ ꯁꯪꯕꯤꯅ ꯂꯨꯍꯣꯡꯐꯝꯅꯦ ꯍꯥꯏꯕꯅꯤ ꯅꯈꯣꯏꯕꯨ ꯍꯩꯃ ꯃꯈꯥꯗꯣꯝ ꯇꯥꯏꯌꯦ ꯍꯩꯊꯣꯏꯅꯨ ꯂꯥꯜꯂꯤꯕꯁꯤ ꯅꯪꯅꯤꯅꯦ ꯃꯁꯥꯒꯤ ꯃꯔꯥꯜꯁꯤ ꯌꯥꯖꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯑꯁꯨꯛ ꯉꯝꯕ ꯀꯔꯤꯅꯣꯅꯦꯍꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕꯅꯤꯅꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯔꯩꯅꯦ ꯀꯩꯅꯣꯗ ꯃꯤꯆꯪꯒ ꯆꯪꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯔꯥꯟꯕ ꯃꯤꯒꯤ ꯃꯤꯆꯪ ꯆꯪꯉꯣ ꯍꯥꯏꯔꯤꯕꯔꯣ ꯑꯩꯕꯣ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯂꯗꯅ ꯅꯣꯡꯂꯛ ꯑꯁꯤꯗ ꯆꯤꯡꯊꯣꯛꯅꯗꯨꯅꯅꯦ ꯃꯁꯝ ꯐꯨꯏꯅꯔꯛꯀꯅꯤꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯖꯤꯟꯕ ꯃꯇꯧ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯌꯦꯡꯊꯣꯛꯅꯔꯛꯂꯤ ꯊꯔꯣ ꯁꯪꯕꯤꯒ ꯇꯣꯝꯕꯤꯔꯩꯒꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯣꯏꯅꯨꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯛꯆꯥꯎꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯣꯏꯆꯠꯅꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯐꯥꯎꯗꯨꯅ ꯐꯝꯂꯤꯕꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡ ꯊꯥꯡꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯇꯥ ꯄꯥꯏꯗꯨꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯦꯟꯈꯤ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯅꯨꯄꯥ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯂꯨꯍꯣꯡ ꯂꯣꯏꯅ ꯆꯣꯠꯂꯦ ꯍꯥꯏꯕ ꯑꯇꯥꯡꯕ ꯐꯤ ꯐꯅꯦꯛꯁꯦ ꯂꯩꯈꯣꯝꯅ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯃꯥꯅ ꯍꯥꯏꯕ ꯇꯥꯗꯅ ꯊꯣꯛꯆꯥꯎꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯖꯩ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯌꯥꯝꯅ ꯉꯝꯃꯤ ꯇꯣꯝꯕꯤꯔꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤ ꯀꯩꯅꯣꯃ ꯇꯧꯔꯦ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯆꯤꯡꯈ꯭ꯔꯤꯕꯁꯤ ꯑꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ ꯍꯥꯏꯅꯗꯨꯅ ꯂꯩꯍꯧꯏ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜꯗ ꯁꯛꯍꯦꯟꯕꯤꯗꯨ ꯊꯣꯛꯂꯛꯏ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯃꯈꯣꯜꯗꯨ ꯋꯥꯡꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ ꯍꯩ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯅꯦꯝꯅ ꯂꯩꯕ ꯍꯩꯇꯕ꯭ꯔꯥ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯗ ꯆꯥꯅꯔꯤꯕꯒꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏꯁꯦ ꯀꯣꯏꯗꯨꯅ ꯃꯤ ꯋꯥ ꯉꯥꯡꯕ ꯑꯗꯨꯒꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯂꯝꯕꯒ ꯁꯥꯏꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯅꯊꯧ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯔ ꯅꯪ ꯊꯔꯣ ꯁꯪꯕꯤ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯣꯟꯗꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯋꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯏꯃꯥꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦꯅꯦ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯀꯀꯥꯏꯗꯅꯤ ꯏꯃꯥꯒꯤꯁꯦ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯅꯤꯅꯦ ꯍꯩ ꯍꯅꯨꯕꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯣ ꯇꯥꯔꯣꯏꯌꯦ ꯇꯥꯔꯣꯏ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯁꯟꯗꯣꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯦꯝꯅ ꯂꯩꯕ ꯍꯩꯇꯕ꯭ꯔꯥꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯑꯁꯤꯕꯨ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯇꯟꯕ ꯃꯔꯤꯜ ꯇꯟꯕ ꯅꯨꯄꯤꯅꯤ ꯃꯆꯤꯜ ꯀꯟꯕ ꯅꯨꯄꯤꯅꯤ ꯀꯥꯏ ꯃꯤ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯈꯪꯉꯦ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯆꯥꯅꯤ ꯅꯨꯃꯤꯗꯥꯡ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛꯇꯣ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤ ꯏꯔꯨꯖꯕ ꯂꯣꯏꯕꯒꯤ ꯑꯇꯨꯝꯕ ꯐꯅꯦꯛ ꯐꯧꯕꯗ ꯀꯟꯊꯣꯛꯇꯅ ꯐꯧꯏ ꯁꯨꯝꯆꯤꯠ ꯃꯇꯣꯜꯅ ꯐꯔꯥ ꯍꯥꯏꯔꯒ ꯋꯥꯏꯁꯤꯜꯂꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯆꯐꯨ ꯎꯌꯥꯜ ꯃꯈꯣꯜ ꯊꯣꯛꯍꯜꯂꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯃꯤꯉꯣꯟꯗ ꯁꯩꯔꯦꯡ ꯂꯦꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯕꯨ ꯑꯗꯨꯝꯅ ꯃꯤꯉꯣꯟꯗ ꯀꯣꯏꯇꯝ ꯇꯝꯕ ꯈꯣꯏ ꯍꯥꯏꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯩ ꯅꯃꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯀꯔꯤꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏꯗ ꯇꯝꯗꯨꯅ ꯂꯣꯏꯅ ꯈꯪꯍꯟꯕ ꯇꯥꯕꯅꯦ ꯃꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ ꯍꯅꯨꯕꯤ ꯅꯪ ꯅꯣꯡꯂꯛ ꯑꯁꯤꯗ ꯏꯟꯊꯨꯅꯤꯀꯣ ꯅꯪ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯒꯤ ꯋꯥꯉꯥꯡꯗꯣ ꯇꯧꯅꯨꯅꯦꯍꯦ
hai tabani imagi mawong aduna hayan bane sidi hai nang tominale wa makhayam na tano ho ima na nganghan ba aina haidi basini matung de hek asum na igi maramda mingon da wangang lam laba pau tam lam laba sakhen be aina kai dorake haibudi yengu sakhen be gi igol se chap chana khangan ga dabani hairam tuna imung da changki tharo sangbina haijahwi unthokpani da aigi mawase asuk yamna phattab imau su phatte migi mamau su phatte khul laikai asida lairiba mau ayamba amatte hek phatte pukje loina pi matagi khali imong manunga yanade toina laune toina khane ai khoina mau anobi oirakpa matam aduga kayada khetna khrabanu yengune yamna khetna khre adubo ai tharo sangbi matam pumnamakta sangani ngarang ngakha makhoina ai bo hekta panglak lakjaba yaba nati ngangani aina mi wa ngangani mathangi numitni nongthelni ukha aduda tharo sangbiga tombirai ka phamtuna lairi tombirai na singju khara totli singju sasi haina makhoi ani na hainabani tombirai na hairaklammi tharo murok puyamna sadawri malida saning sasanu ngasidi khangani tombirai singju mayam se saduna ne laikai asimaki sinthungna miwang nasi miwangang bani thongni ayamna pendre asi haituna lawi ho hojik matam gi maunau si langhik mokpik pana khoi gi thamoi singdo ut loina oluko mani makobu nungsiba ngamdabi madunati nachana su haktakta afaba khak oiroi ko oiroi sung oiroi ai aina tawjabana ai aina phangjabani kari dabu afaba oigane haige tharo ngarangi pawma nang tarabra kari pawno hairisibo singju du makhutuna mayada khara hukchenduna madubu sai sai duna pawtami ho mamau nupido otpire yam thina otpire masamgado parabara phoyeye kanano haisibo makharongi ibe leido mananindana madugi nupido saptrama tawbani macing yamna phattabani mau phattabadagi hendoktana mani mago phattabasu yamna leiba jani ko hojikan che leile yamna lei ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯦ ꯁꯤꯡꯖꯨ ꯑꯗꯨ ꯑꯃꯨꯔꯛ ꯍꯨꯞꯇꯨꯅ ꯑꯋꯥꯡꯂꯣꯝꯒꯤ ꯊꯝꯕꯥꯜꯗꯣ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯌꯦ ꯌꯨꯝ ꯀꯣꯏ ꯍꯥꯏ ꯌꯥꯝꯅ ꯏꯪ ꯇꯞꯄꯦꯌꯦ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯃꯤꯒ ꯉꯧꯕ ꯃꯁꯥ ꯄꯥꯕꯗꯨꯔꯣ ꯑꯧ ꯃꯥꯅꯤ ꯌꯨꯝꯕꯥꯜꯂꯣ ꯅꯤꯡꯊꯤꯅ ꯈꯪꯉꯦ ꯍꯥꯏ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯋꯦ ꯍꯥꯏꯅꯦ ꯀꯂꯛ ꯆꯠꯈ꯭ꯔꯦꯗ ꯀꯣꯟꯊꯣꯛꯅ ꯊꯔꯣ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯤ ꯂꯥꯏꯔꯗꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇꯁꯨ ꯇꯝꯂꯝꯂꯔꯣꯏꯅꯦꯀꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯅꯤꯡꯖꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯁꯤꯡꯖꯨ ꯑꯗꯨꯁꯨ ꯆꯥꯕ ꯂꯦꯞꯇꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯋꯥ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯋꯥ ꯉꯥꯡꯅꯕꯁꯨ ꯂꯦꯞꯇꯦ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯔꯛ ꯃꯔꯛ ꯃꯤꯁꯨ ꯆꯠꯅꯩ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯎꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ ꯊꯔꯣ ꯁꯪꯕꯤꯅꯕꯨ ꯍꯥꯏꯔꯤ ꯃꯃꯤꯠ ꯑꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯁꯤꯡꯖꯨꯁꯦ ꯃꯃꯤꯠꯇ ꯅꯣꯏꯅꯤꯁꯦ ꯉꯁꯤ ꯑꯗꯨꯅ ꯐꯇꯥꯏꯌꯦ ꯊꯔꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯦ ꯍꯥꯏꯋꯥꯅꯤ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯁꯤꯡꯖꯨꯁꯦ ꯇꯣꯝꯕꯤꯔꯩ ꯃꯊꯪꯁꯨ ꯑꯃꯨꯛ ꯆꯥꯁꯤ ꯍꯣꯏ ꯆꯥꯁꯤ ꯃꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯁꯤꯅꯦ ꯍꯟꯕ ꯇꯥꯕꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯝꯕꯤ ꯑꯗꯣꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯊꯔꯣ ꯁꯪꯕꯤꯌꯥ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯪꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯗ ꯎꯡꯗꯨꯅ ꯐꯝꯍꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯕꯣ ꯎꯔꯝꯂꯣꯏ ꯈꯜꯂꯤꯕ꯭ꯔꯥꯅꯦ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯍꯥꯏꯔꯤꯁꯦ ꯎꯍꯧꯋꯤ ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯀꯞ ꯁꯥꯟꯅꯕꯅꯤꯗ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯇꯣꯝꯕꯤꯔꯩ ꯑꯩꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯗꯔꯅꯦ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯣꯁꯦ ꯏꯗꯤ ꯏꯀꯥꯏꯕ ꯋꯥꯅꯤꯅꯦ ꯇꯧꯔꯤꯁꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯣꯃꯤ ꯏꯀꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯔꯥꯡꯗꯣ ꯏꯃꯧ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯒ ꯂꯥꯎꯅꯕ ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯄꯥꯈꯠꯇꯅ ꯐꯤ ꯃꯥꯡꯂꯤꯕ ꯑꯗꯨꯒꯤ ꯏꯀꯥꯏꯗꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯗ ꯎꯡꯗꯨꯅ ꯐꯝꯂꯤꯕ ꯍꯥ